ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯍꯜꯂꯣ ꯗꯗꯥ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯣ? ꯑꯧ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯁꯥꯎꯟꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯌꯨꯝꯗ ꯍꯣꯏꯕ ꯂꯥꯛꯑꯦꯕ ꯑꯩꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗꯣꯏꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯕꯛ ꯅꯨꯡ ꯀꯩꯀꯥ ꯈꯔ ꯆꯤꯟꯗꯅ ꯇꯧꯕꯅꯦꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯍꯣꯏ ꯉꯥꯏꯔꯝꯃꯒꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯊꯦꯡ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯧꯅꯤꯀꯣ ꯆꯪꯈꯤꯅꯨꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯕꯅꯣ ꯍꯣꯏ ꯍꯣꯏ ꯁꯦ ꯐꯔꯦ ꯅꯨꯄꯤꯅꯤꯅ ꯏꯁꯧ ꯂꯥꯡ ꯑꯁ ꯀꯅꯥꯅꯣ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯍꯜꯂꯣ ꯏꯃꯥ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯥꯔꯒꯗꯤ ꯅꯆꯦꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯉꯁꯤꯁꯦ ꯍꯦꯛꯇ ꯂꯥꯡꯁꯤꯜꯍꯧꯔꯁꯤꯔꯣ ꯍꯣꯏ ꯏꯃꯥ ꯃꯖꯣ ꯍꯞꯇꯣ ꯑꯗꯨꯒꯤꯗꯣ ꯋꯦꯗꯤꯡ ꯁꯤꯖꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏꯗꯨꯒꯤ ꯑꯣꯐꯔ ꯄꯤ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯃꯗꯨ ꯍꯞꯇ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯅꯥꯒꯤ ꯐ꯭ꯔꯤꯖ ꯋꯥꯆꯤꯡ ꯃꯦꯆꯤꯟ ꯒꯣꯗ꯭ꯔꯦꯖ ꯂꯣꯏꯅ ꯁꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯧꯔꯛꯄꯗꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯧꯔꯛꯑꯒꯦ ꯏꯃꯥ ꯑꯣꯐꯔꯒ ꯃꯌꯥꯝ ꯄꯤꯕꯅꯤꯀꯣ ꯃꯣꯏꯒꯤꯗꯣ ꯏꯃꯥꯗꯤ ꯅꯍꯥꯟꯗꯒꯤ ꯑꯗꯨꯗ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯕꯅꯤ ꯍꯣꯏ ꯁꯦ ꯌꯥꯔꯦꯁꯦ ꯏꯃꯥꯁꯦ ꯑꯩ ꯐꯅꯕ ꯇꯧꯔꯛꯑꯒꯦ ꯊꯝꯃꯦ ꯀꯔꯤ ꯗꯥꯎꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤꯅ ꯃꯔꯣꯟ ꯑꯃ ꯏꯃꯥꯅ ꯃꯔꯣꯟ ꯑꯃ ꯑꯁ ꯍꯜꯂꯣ ꯕ꯭ꯔꯗꯔ ꯀꯩꯅꯣꯝ ꯍꯪꯒꯦꯕ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯈꯔ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯤ ꯃꯖꯣꯞꯇ ꯑꯗꯨꯝ ꯂꯣꯏ ꯐꯪꯒꯅꯤꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯃꯥꯖꯣꯞꯇ ꯂꯣꯏ ꯐꯪꯅꯤ ꯀꯅꯥꯒꯤ ꯐ꯭ꯔꯤꯖ ꯋꯥꯆꯤꯡ ꯃꯦꯆꯤꯟ ꯑꯥꯏꯔꯟ ꯒꯣꯗ꯭ꯔꯦꯖ ꯁꯣꯐꯥ ꯑꯗꯒꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝꯁꯨ ꯑꯗꯨꯝ ꯂꯣꯏ ꯁꯨꯅꯕ ꯂꯣꯏ ꯂꯩꯅꯤ ꯑꯗꯨꯗ ꯕ꯭ꯔꯗꯔ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯊꯥ ꯁꯥꯕ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯀꯩ ꯃꯊꯥꯅꯣꯅꯦ ꯕ꯭ꯔꯗꯔ ꯏꯀꯥꯏꯕ ꯍꯥꯏꯗꯣꯏꯁꯤꯀꯣ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯀꯩꯝ ꯀꯥꯏꯗꯦ ꯍꯣꯏ ꯑꯗ ꯍꯥꯏꯗꯤ ꯑꯩꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯀꯩꯅꯣ ꯗꯦꯠ ꯆꯠꯇꯧꯕꯅꯦꯕ ꯃꯥꯁꯦ ꯂꯝꯕꯤꯗꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯏ ꯑꯎꯟꯄꯣꯠꯁꯦ ꯂꯧꯁꯨ ꯍꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕ꯭ꯔꯗꯔ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯅꯣꯕꯀꯣ ꯑꯩꯈꯣꯏ ꯃꯥꯖꯣꯞꯁꯤꯗꯅꯦ ꯑꯦꯅꯤ ꯅꯪ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯁꯤꯗ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯀꯦꯁ ꯑꯣꯟ ꯗꯤꯂꯤꯚꯔꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯌꯥꯏ ꯌꯨꯝꯗ ꯑꯗꯨꯝ ꯌꯨꯝꯐꯧ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛ ꯉꯁꯤꯃꯛ ꯌꯨꯝꯐꯧ ꯑꯗꯨꯝ ꯊꯤꯟꯖꯔꯛꯇꯣꯏꯅꯦꯕ ꯉꯁꯤꯃꯛ ꯉꯁꯤꯃꯛ ꯊꯤꯜꯂꯛꯇꯣꯏꯔꯣ ꯍꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯗꯤꯡ ꯁꯤꯖꯟꯒꯤꯁꯨꯀꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯁꯀꯤ ꯑꯗꯒꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯥꯖꯣꯞꯁꯦ ꯁꯤꯁꯨ ꯑꯣꯐꯔ ꯂꯣꯏ ꯆꯥꯎꯅ ꯂꯣꯏ ꯄꯤꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯄꯥꯝꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦꯅꯦ ꯌꯥꯔꯦ